mayamda karigumba wafam amata haijage matudi film asi mamangda aina thagat chakhrabani adubu film company gi side tagi copyright strike tharakpadagi video asi aigi channel dagi remove tawbikhre aduna film asi khara semtok simjin tawraga nauna muk thagat jabani masigi damakta mayamna ngakmigani pumnamapu mangang movie review na taramna okcheri ngasi mayangi mafamda amuk puduna lakcheri ba film asigi maming URI the Surgical Strike. Film asi 2019 da release tawkiba action war category da chanba Bollywood movie amani. Film asi 2016 gi Indian line of control strike URI strike haraga su khangnaba aduda yumpham oiraga puthokpa film ne. Film asina fangkiba rating singdi IMDb da 10 gi manungda 8.2, Rotten Tomatoes da 57% gi fresh rating fangi, Google users na 90% gi like piri. Film asi namada sangkiba senpham na 25 crore aduga film asi na tangkiba senpham na 342.73 crore. Film asi ki director amadi writer Aditya Dhar, producer na Ronnie, Screwvala amadi Hetvi Karla. Film asi da maru eba saktam langliba singdi para special force asambi da para SF harga khangnaba asigi team leader oiriba Major Vihaan Singh Shergill gi saktam da Vicky Kausal. Magi character asi Colonel Kapil Yadav ta yumpham oibani. Para SF sniper Major Karan kashyap ki saktam da Mohit Raina. Magi character asina laikhidraba Colonel MN Rai da yumpham oibani. Mahak asi Major Vihaan gi masenupani. Prime Minister ki saktam da Rajit Kapu. Magi character asi Prime Minister Narendra Modi da yumpham oibani. National Security Advisor Govind bhardwaj ki saktam da Paresh Rawal. Magi character asina Ajit Dhar da yumpham oibani. Defense Minister of India ki fampai riba Rabindra Agnihotri ki saktam da Yogesh Soman. Nurse Jasmine alemeida amadi uncover agent pallavi ki saktam da Yami Gautam. Indian Air Force ki officer ma oiriba Flight Lieutenant Crore ki saktam da Kirti Kulhari. Karan ki nupi aduga Vihaan ki namachan nupi oiriba Neha ki saktam da Manasi Parek. Para SF ki officer ama oiriba Captain Satras ki saktam da Dharya. Film asi aikhoida chapter manga thokna khaidoktuna utli. Ahanba chapter The Seven Sister, ani suba chapter An Unsettling Peace, ahum suba chapter Bleed India with 1000 Cut, mari suba chapter The New India, aduga iroi loiba manga suba final chapter oriba asina The Surgical Strike. Film asigi ahanba chapter The Seven Sister masida ulakliba si URI strike thoktrignai gi chahi amagi mamangni aduga uliba matam asina 4 June 2015 ulakliba mafam asina Manipur gi Chandel district ki mafam amadani. Dogra regiment ki army convoy ama hariba Chandel district ki mafam amada gari thauduna lai. Makhoi wakal nungai na isai sakpasu yauri. Khanghaudara moina tonglakliba mamang thangba gari adu puncture oire. Madudagi driver adu kumtharai aduga lambi duda spike mayam ama chaithokduna leibudu urai. Atopa army amasu magi mateng pangnaba haiduna kumtharakpani. Adubu ngasai driver aduna spike adu urubadagidi mafam sida ambush kumba soiduna leiramgani haibagi chingnaba phaurai. Madumna hek wakalda phaurakpaga khanghaudana kumtharakliba driver duga atopa army duga nongmaina kapakpadagi panduna sire. Adudagi makhoina tonglaliba gari sing aduda kanna attack toksilai. Masida ambush leiramlibasi NSCN ki kangbuni. Asumna mafam sida nakalani gi marakta nongmai kanna kapnari. Ambush leiramiba kangbu sing adugi maikai da su misi mina yaure. Aduga Indian Army gi maikai da su misi mina yaure. Neha kapnarambadagi ambush leiramiba kangbu adu maning hallaga sienba haure. Adudagi makhoina hana plan tawduna thamnamba bom ama NSCN gi lalhauba amana mobile keypad amada namlaga pokhaihalai. Army gi mamang thangba gari adu pumchai chairami. Hojik Army gi maikai da sathina sokpa aduga siba su yaure. Matangsinda ulaklibasi June 10, 2015 ni aduga mafam asina Indo-Myanmar border dani Major Vihaan Singh Shergill na luchingduna mamangda tawrakiba ambush tugi laman khumba laklibani. Army gi team adu helicopter da holaktuna attack tawgadaba mafam adu da thadarami. Major Karan kashyap na binocular thalaga yenglaga hairai. Asida kailang leptuna leire aduga makhoi gi manakta ibol su leire.
Kailangi team amadi KYKL gi kangbu humdra marifu muka leire. Aikhoina paramba masingdudagi double oire. Matangsida makoina lalhauba sing asibu terrorist haiba wahai asi sizinai. Major Vihaan na makoigi team B da pau pikhiba yarabra haina hanglai. Aduda kesapna hairai pirukhinu makoi nongandringai mamangda mafamsida yauropa kaisu ngamloi. Adudagi Vihaan na masigi khudum chabasi amuh hana phangdabasu yai. Nagaland amadi Manipur gi terrorist pulap mafam amatada laibagi tanja asi matung amuh hana lakdabasu yai. Asumna Vihaan na haibagi matung inna makoi khara position lauraga khara amana mafamduda changsinkhre. Makoina RPG kapsinduna kanna attack tawrami. Adudagi chenthorappa miyoising aduna Karan na sniper na kaptharami. Asumna kanna khut thongnari. Bom pokhairakpadagi Vihaan du ngeha ngauraga tai. Tanja aduda ngasai ambush ta mobile keypad ta namlaga bom pokhaihanba nupa adu Vihaan na urami. Vihaan na songsinduna nupa adu bu namsilli. Makoi ani ngeha kanna funai. Aduga Vihaan na nupa adu mangak leithatlaga halami. Asumna attack adu Indian Army na mai paklami. Mathangi sinda ulagliba asi New Delhi gi Race Cross Road ni aduga ulagliba numit asina 13 June 2015 ni. Prime Minister ga National Security Advisor oriba Govind ka chana wari sari. PM na Vihaan gi maramda hangai. Aduda Govind na hairai. Mahak asi NDA gi topper ni aduga para commando gi gold medalist ni. Aduga magi mapa Colonel Meher Singh Shergill du Kargil war da laikhidabani. Mabu Mahabir Chakkar piduna ikai khumnaba utkibani. Special Force ki training piraba tungda Vihaan si Kashmir, Jaislamar amadi Manipur da posting tarure. Aduga awang nupok ki mission aduda magi su chawba thaudang laukhibani. Asumna wari saduna makhoi ani du hujik ka amada changnai. Aduda ngasai mission changluba army sing adu leirami. Vihaan ga PM ga khusoknai. General Arjun Singh hairai. Sir, mahak asi Major Vihaan Shergill. Mission adu mana makuk chingbani. Aduga atopa sing adusu mathang Arjun na PM da masak taklami. PM na hairai. Nakhoigi nathawna hai singba aduna awang nongpoki terrorist ki iho lefan mangamle. Noigidama aikhoi yamna chawthokjai. Govind na hairai. Sir, aikhoina rodagi pau khara phangi. Madudi lemhoriba terrorist group kharado aikhoi ga wari saba pami hai. Masida ro haribasi Research and Analysis Wing haibani. General Arjun na mo hairai. Aikhoina chathagiba Special Force ki mission adudagi aikhoiga wari saba natana moigi atopa pambai amata leitre. Tanja tu Home Minister na Vihaan da hairai. General Arjun na haibadadi nang thabaktagi pothabagi matam yawdringai potharage haina request tawi hai. Aduda PM na hairai. Karigino adudi kari leire. Vihaan na hairai. Sir, aigi imadu Alzheimer stage 6 yore. Aduna magi ningsingbagi wakhaldu nongmagi hantharae. Aigi posting asina Eastern Command da leibani. Aduga imana aigi ichanga loinana Delhi da leibani. Aduna mana aibu pungkaw jingaida matam kharadi ai imaga leiba pami. PM na mo hairai. Yamna ikai khumna ningaini. Nang imabu yamna nungsijaba afaba machanupa amani. Adubu nangi leibak ngak sienba haibasisu yamna maruoiba amani. Leibak ase aikhoi pumnamakisu imani. Govind na amu nangi se thabaktagi pothaba nattaba atopa lambiti amatta leitrabra. Vihaan na khumdringaida PM na hairai. Lambi amadi lei. Mabu Delhi gi Army Headquarter da aikhoina transfer thabiba. Adu oirabadi imagi naktasu nangna leire. Aduga aikhoiga su lapnadre. Nang kai khalli. Vihaan na sumishar hairai. PM na Govind don silaga Vihaan gi mamaga pung kunmari leiba yadauba nurse ama sillu hairami. Sin asida chapter 1 adu loisille. Mathang chapter 2 asina An Unsettling Peace. Aduga ulagliba mafam asina New Delhi. Vihaan mamagi manakta phamduna mamaga nabagi report adu yengli. Mama na hairai. Ibungo nangna report adu hanjin yenglabasu karimta kanararoi. Maduna karisu ahongba laglaroi. Ai nangi nafamda wafam ama haige. Kaigumba imana kanna naraklaba. Aibu hospital da namsillaga thamganu. Vihaan Ima nangbu kanamtana hospital da puroi. Mama na amu hairai. Ai itomta leibadu yamna kijai. Madudagi Vihaan na mama du guli chasillu hairai. Tanja du da calling bell khingakpadagi Vihaan du thoklaga thong hangdolubada magi machanupi amadi machanupi gi macha suhana du laklami.
Suhana harai mamo nang sahi kya da black belt fangki maduda Vihaan sahi 32 haina khumlai Suhana na mu harai yengo ai hojik green belt fangle sahi kharagi matungda black belt soidana fanglagani aduna aiga leminaradi khara chekshilo ai sauna ba tawrakanu aduda Vihaan sunoi Nehana masada unsinduna harai adudi nang belt fanglaga kari tawgani miss karate Suhana na harai ai ahan bada mamogumna army oigani adudagi India gi ihan hanba nupi army general oigani Vihaan harauna angang duda high five tawnai asumna wari ngahak saraba tungda Suhana du mama na kati lawrusu haina manungda thajinkhre Nehana harai nang Karan gi mateng amta pangso aduda Vihaan kai leire harai Nehana nangi party sinnaba honabada mahak ta sengna makok ngawrabani aikhoi gi yumdo grenade khara pokhai gi badawna tawraga lehawrabani Suhana du kati puraga thorai aduga Vihaan mapa gi nakta chalusi hairaga hawgalai adudagi Vihaan mu harai imagi nurse to ngasi laglani aduna mi laglaga leinaba ka do amukta loisillu tanja duda Vihaan gi mama du Vihaan kauraga Vihaan bu karam kanda laino hangai mama si Alzheimer stage 6 jorukpadagi magi ningsingbagi shakti si aduki matik sole aduna hojikta maga leminaramba macha du kai numita lagle haina hanglibani Nehana ima ngasi lakpani nangonda surprise piba pampane mamana kayam kuina laikhini haina amu hangai aduda Vihaan khumpham khangdana laibadura Nehana oina khumlai ma numit tarani leidoini mana indomcha Rajni gi yumdasu pubini haibani maduda Vihaan gi mamadu maithongdu haraubu mami tai Nehana amu makha tarai chalo nang Karan nang bungairam nagani Nehana mamada mu harai ima nangna pamjaba TV ki thauramdo yengula asumna Suhana ga Vihaan ga du Karan gi manakta lai mafam du yorupaga Vihaan Satras nang ngasi date lai daine aduga kari gi chatribano Karan harai nang kaimta tadribo aduda Vihaan kari tawre hain hanglai aduda Karan harai ma chatnaba loi shem saraga leirabani aduga ngahaktang duda magi nupiduna moi ani gi relation se makha sathaba pamre na message ama thajilai Vihaan amu ai tasengna soire ai karimta khanghaudabani Karan na mana haibadu loidri hairaga makha amuk tarai adudagi ngahak leiraga mana amu message tu soibadagi thakibani hairaga message ama amu yoropagi wanida Karan ga Vihaan ga du sita noi Karan na phamtharaga makha amuk tarai nangna Delhi sida kamaina thabak tawdoino nangumba mana kamdauna kolom pairaga staff singna tawba thabak tu tawgani Vihaan du nokphet tawi Satras na hairai nangna plan tawba mission se amukta soidabani aduna sir nangdi Delhi da leigadaba nate border da oina leigadabane makhoi ani gi wadu da Vihaan pakhum pirai sisu tawda yadaba thabakne Karan ga Satras ka du maithong du maksilaga lei aduda Vihaan aduguma maithong du utkanu kadai parni do engonda pirau asi haraga Vihaan du hawgatki Karan na imagi report tu laglibra haina hangai maduda Vihaan lae yamna henjile haina khumlai mathangi sinda makhoi mayam party tawbudu amu ulai party adu loiraga Vihaan du mamagi manakta changlai maduda nurse suit leirami Vihaan mama du tungkhiba kayang kuire hangakpada ngahak ore haina nurse atun hairai aduga goli sakraba amu hangbada sakre haina khumlai Vihaan makha amuk tarai mahakse ahing nungyaida matom chatpagi hainabi leibani aduna nangna kari hainingba leiragasu karimta koiganu sar hekta hayo aduda nurse aduna hoi ai soidana haijarake madu aigi ithawni aduda Vihaan nangna pothaba pamlagasu asida ka leibani hairami aduda Vihaan nurse adugi ming hangbada jasmine alemeida kawi hairai mathangi sinda ulagliba mafam asi New Delhi da laiba National Security Council dani aduga ulagliba numit asina 27 July 2015 Security Advisor yauna tonganba makok thongba kharaga meeting tawri tanja aduda nupa amasu changlai meeting duda yawba nupa amana hairai terrorist ahum Rabi River fawduna aikhoigi border da lona changlakpani aduga makhoina Punjab Roadways bus ta attack toksinbani aduda makhoi khara soi bus driver aduna gari du khamdabi chumtring government hospital tamna thaurakpani security advisor Govind na hairai adudi hujik terrorist sing adu karai da laikhre tanja adu da ngasai changlakhiba nupa aduna hairai
ꯃꯈꯣꯏ ꯍꯧꯖꯤꯛ ꯗꯤꯅꯥꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯂꯩꯕ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯂꯩ꯫ SWAT ꯇꯤꯝꯅ ꯃꯐꯝꯗꯨꯗ ꯑꯣꯄꯔꯦꯁꯟꯁꯨ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯒꯣꯕꯤꯟꯗꯅ ꯑꯗꯨꯗꯤ NSGꯒꯤ ꯇꯤꯝꯁꯤꯡꯁꯨ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯒꯣꯕꯤꯟꯗꯅ ꯉꯁꯥꯏ ꯇꯦꯔꯣꯔꯤꯁ 3 ꯔꯤꯚꯔ ꯂꯥꯟꯗꯨꯅ ꯆꯪꯉꯛꯏ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯣꯏꯁꯤ ꯀꯔꯝꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯗ ꯆꯟꯕꯅꯣ? ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯗꯒꯤ ꯐꯪꯕꯗ ꯃꯣꯏꯁꯤ ꯂꯛꯁꯀꯔꯗꯒꯤꯅꯤ ꯍꯥꯏ꯫ ꯒꯣꯕꯤꯟꯗꯅ ꯑꯃꯨꯛ ꯃꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯃꯤꯆꯝ 4 ꯁꯤꯔꯦ ꯑꯗꯨꯒ 11 ꯑꯃꯅ ꯁꯥꯊꯤꯅ ꯁꯣꯛꯏ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯄꯊꯥꯟꯀꯣꯠ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯇ IED ꯕꯣꯝ ꯈꯔ ꯐꯪꯂꯦ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄꯁꯨ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯒꯣꯕꯤꯟꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯒꯣꯕꯤꯟꯗꯅ ꯐꯣꯟꯗ ꯄꯟꯖꯥꯕ SWAT ꯇꯤꯝꯗꯨ ꯃꯐꯝꯗꯨꯗ ꯌꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯐꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯒꯣꯕꯤꯟꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, ꯄꯊꯥꯟꯀꯣꯠꯀ ꯑꯃ꯭ꯔꯤꯠꯁꯔꯒ ꯃꯔꯛꯇ ꯂꯩꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯒꯤ IED ꯈꯔꯁꯨ ꯐꯪꯂꯦ꯫ ꯑꯃꯨꯛꯁꯨ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯁꯣꯏꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯉꯝꯖꯕꯤꯗ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯄꯥꯂꯝ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁꯇꯅꯤ꯫ ꯕꯤꯍꯥꯟꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯏ, ꯀꯥꯔꯟꯒ ꯁꯇ꯭ꯔꯥꯁꯀꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯕꯤꯍꯥꯟꯅ ꯀꯥꯔꯟꯗ ꯘꯔꯤ ꯑꯃꯁꯨ ꯈꯨꯗꯣꯜ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯕꯤꯍꯥꯟꯁꯨ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯏ꯫ ꯕꯤꯍꯥꯟ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ꯫ ꯑꯗꯨꯒ ꯕꯤꯍꯥꯟ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯃꯥꯗꯨ ꯖꯁꯃꯤꯟꯅ ꯁꯦꯕꯥ ꯇꯧꯕꯗꯨꯁꯨ ꯎꯠꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥꯔꯟꯒ ꯁꯇ꯭ꯔꯥꯁꯀ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯤꯍꯥꯟ, ꯅꯦꯍꯥ ꯑꯃꯗꯤ ꯁꯨꯍꯥꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯠꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤ 2 ꯖꯅꯋꯥꯔꯤ 2016ꯅꯤ꯫ ꯄꯥꯎꯗ ꯄꯟꯖꯥꯕꯀꯤ ꯄꯊꯥꯟꯀꯣꯠꯇ ꯇꯦꯔꯣꯔꯤꯁꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯒꯤ ꯑꯃꯨꯛ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 10 ꯑꯃꯨꯛ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯗꯨꯗ ꯄꯜꯂꯝꯃꯤ꯫ ꯃꯊꯪ ꯁꯤꯟꯗ ꯑꯃꯨꯛ ꯗꯦꯜꯂꯤꯒꯤ ꯁꯥꯎꯠ ꯕ꯭ꯂꯣꯛꯇ ꯂꯩꯕ ꯑꯥꯔꯃꯤ ꯋꯥꯔ ꯔꯨꯝꯗ ꯋꯥ ꯇꯥꯅꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯒꯣꯕꯤꯟꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯤ꯫ ꯁꯣꯝꯗ ꯕꯤꯍꯥꯟꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯌꯦꯡꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯍꯥꯅꯥꯒꯤ ꯕꯥꯔꯗꯦ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯀꯥꯔꯟꯗꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯕꯥꯔꯗꯦ ꯌꯥꯎꯕ ꯂꯥꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯥꯔꯟ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯉꯁꯥꯏ ꯃꯥꯅ ꯊꯕꯛ ꯃꯐꯝꯗ ꯌꯦꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯇꯞꯂꯞꯅ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯊꯪ ꯁꯤꯟꯗ ꯑꯃꯨꯛ ꯀꯥꯔꯟ, ꯁꯇ꯭ꯔꯥꯁ, ꯖꯁꯃꯤꯟꯁꯨ ꯌꯥꯎꯅ ꯕꯤꯍꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯕꯗꯨ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥꯔꯟꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯅꯦꯍꯥꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤ ꯖꯁꯃꯤꯟ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯕꯗꯨ ꯑꯃꯨꯛ ꯎꯠꯂꯤ꯫ ꯑꯗꯨꯒ ꯃꯊꯪ ꯁꯤꯟꯗ ꯕꯤꯍꯥꯟ, ꯅꯦꯍꯥ ꯑꯃꯗꯤ ꯁꯨꯍꯥꯅꯥꯅ ꯀꯥꯔꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯃꯨꯛ ꯎꯠꯂꯤ꯫ ꯀꯥꯔꯟꯒ ꯁꯇ꯭ꯔꯥꯁꯀ ꯍꯔꯥꯎꯕꯗꯨꯁꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯕꯤꯍꯥꯟ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯈ꯭ꯔ ꯐꯥꯎ ꯊꯕꯛ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯥꯅ ꯍꯜꯂꯒꯦ ꯇꯧꯕꯗ ꯃꯥꯅ ꯊꯕꯛ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯌꯦꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯟꯗꯕꯤꯗ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯕꯤꯍꯥꯟ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯄꯥꯂꯝ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁꯇ ꯀꯥꯔꯟ ꯍꯣꯏꯅ ꯆꯠꯂꯝꯗꯥꯏꯗꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯐꯥꯎꯕꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯑꯃ ꯁꯛꯂꯒ ꯗꯥꯏꯂꯣഗ് ꯌꯥꯎꯗꯅ ꯁꯤꯟꯁꯤꯡ ꯑꯁꯤ ꯑꯦꯛꯇꯤꯡ ꯈꯛꯇꯃꯛ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯟꯕꯅꯤ꯫ ꯃꯊꯪ ꯎꯠꯂꯛꯂꯤꯕ ꯑꯁꯤꯅ June 25, 2016ꯅꯤ꯫ ADI ꯕꯤꯜꯗꯤꯡꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔꯁ ꯑꯃꯗꯤ ꯒ꯭ꯔꯦꯅꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎꯗ ꯎꯠꯂꯤ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 2 ꯑꯃꯁꯨ ꯁꯣꯛꯄꯒꯤ ꯄꯥꯎ ꯐꯪꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯒꯣꯕꯤꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯩꯕ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯤꯍꯥꯟ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯗꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯃꯃꯥ ꯊꯤꯔꯛꯄꯗ ꯖꯁꯃꯤꯟꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯕꯤꯍꯥꯟꯅ ꯃꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯕꯗ ꯖꯁꯃꯤꯟꯅ ꯏꯃꯨꯡꯗ ꯇꯨꯝꯂꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯍꯥꯟ ꯖꯁꯃꯤꯟꯕꯨ ꯃꯅꯨꯡꯗ ꯂꯩꯌꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯕꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯕꯤꯍꯥꯟꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯃꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯔꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁꯇꯨ ꯐꯥꯎꯕ ꯍꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯕꯤꯍꯥꯟꯅ ꯃꯆꯟꯅꯨꯄꯤꯗ ꯃꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯪꯕꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯍꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯝꯕꯤ ꯗꯨꯀꯥꯟꯅꯆꯤꯡꯕꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯕꯤꯍꯥꯟꯗꯨ ꯁꯥꯎꯅ ꯅꯦꯍꯥꯒ ꯄꯨꯟꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯣꯏꯅ ꯍꯜꯂꯛꯄꯗꯨꯗ ꯖꯁꯃꯤꯟꯅ
ai soikre ai phone du yamna thuba oibagi pairubani nalamdradi ai pairamloi haina khumlai Vihaan du sauna nangi naming asengba kai kawi hairau maduda jasmine alemeida kawi haina hairai adudagi Vihaan adu amuk hanjinna nangi naming kari kawi hairakpada jasmine na aina hoji haikibaduni haina khumlai Vihaan sauna magi mama kadai da legi hairakpada nihana Vihaan bu sauribadu tapthana ba hairai aduda Vihaan du sauna ngai kho hairaga jasmine da mo onjinduna ima kai da legi hairakpada jasmine na ai khangdi haige tawbada mapung phadringai da Vihaan thalaga hairai aina hairibasi munna taw ai amadi aigi imungi protection gi damaktari kanagi sumateng tade maru oina nangumba matik chadaba sasinaba nupi amagi mateng darkar tade noigi intelligence department adu da hayo upai ama natraga ama tawraga aigi imado thiraga yumda purakadabani tanja adu da jasmine gi fall da call ama lai adu da amukta pai gi harami Vihaan payu haibadagi jasmine do phone adu pairami jasmine wari saba loibaga hairai ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟ ꯑꯃꯅ ꯅꯪꯒꯤ ꯏꯃꯥꯗꯨ ꯗ꯭ꯋꯥꯔꯀꯥ ꯕ꯭ꯔꯤꯖ ꯃꯈꯥꯗ ꯐꯪꯂꯦ ꯍꯥꯏ ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯈꯪꯕ ꯌꯥꯅꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯅ ꯆꯤꯡꯕꯗ ꯑꯩꯅ GPS ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯥ ꯌꯨꯝꯗ ꯊꯨꯅ ꯄꯨꯔꯛꯂꯒꯅꯤ ꯖꯥꯁꯃꯤꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩ ꯅꯔꯁ ꯑꯃ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯦꯖꯦꯟ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯅꯤ ꯁꯥꯔ ꯉꯁꯥꯏ ꯃꯈꯩ ꯅꯔꯁꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯥꯁꯃꯤꯟ ꯑꯗꯨ ꯅꯔꯁ ꯅꯠꯂꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯔꯝꯂꯦ ꯖꯥꯁꯃꯤꯟꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯐꯤꯜꯝꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ Vihaandu kaadudagi amuk thokre asumna matam ngahak leibaga Vihaangi mamadu gari amada thilai sigi matung screen da wahai khara thaduna aikhoida utli madudi Indo Myanmar operation gi matung dagidi North East ki terrorist sing dagi aki akhang lahelakpana maram oiraga special force ki imung sing adu yamna kana section thorang amagi makhada thamkhre Hojik film asigi chapter 3 amu hawrak e chapter 3 asigi mamingna Bleed India with 1,000 cuts chapter 3 gi ahanba sinmakta da ulibasi 18 September 2016 ni matamna ayuki pung mangaga minute kunithoi chatpa matamni aduga ulakliba mafam asina Indian Army base camp URI Kashmir dani game aduda terrorist mari khak army gi uniform setuna lona changlai makhoi bu thengnabasingna army uniform setlabani na atopa mini haibasu khanglamde makoina mafam aduda lairamba yamlaba oil barrel sing adu loina makum phakairaga loina haidoklami aduga ten khallaga laiba manung aduda changlaga loina attack toksilami aduda nakal amada lairiba bunker adudagi khut halakpadagi bunker adu terrorist singduna rocket launcher kaptuna thukairami ten manungda hingduna laihoba kangbu adusu sinabani haiduna ngasai thau haidokpaduta bom langduna mai chakhalami mapanda laihoba terrorist kangbu amadi manungda changlakhiba terrorist mari duga game aduda lairamba army sing aduga akanba mawongda khut thongnari misi mina kaya amasu yaure captain Satras ka major Karan ga kanna chelaktuna bunker amada yausilai aduga binocular sijenaduna terrorist singi position adu yenglami mahakna terrorist amana building mathakta lairaga nongmai kapatusu urami adudagi Karanna makhoi kharada mabu cover tongna hairaga mahak mafam amada chelai mana chelakpa matamda ngasai building mathakta laikhiba terrorist aduna RPG kapakpada Karan tu ngaihak gyan manglaga tarami ngaihak gyan manglaba tungda tamna hogalaktuna Karan adu sum changsilakpada Satras hoiga kanna kapnariba terrorist adugi laifamdugi manak yausilakli Karanna terrorist adugi manak yaurakpada Satrasna magi kangbu adubu nongmai kapa lefalami terrorist adu nongmai kapa lepkhibaduda kari tawrabanu haina haipet thorakpada makokta Karanna kaptuna halami adubu laibak thibadi mana pairamba nongmai adu Karanna hek lokhatpaga nongmai aduda apikpa langumba amana kiduna grenade aduda kiduna thamlambadagi nongmai do lokhatpada pinna do satorakhi second ama ani Karan chamamnana yengduna lai adudagi mahak grenade adu pokharaktuna thawai tharami asumna Karan magi nushiraba nupi macha nupi Suhana amadi taibang phaujiba macha adubu hundoktuna taibang pal thadokhi attack aduda sikhraba army sing adu laibaki makok thongba kaya yauduna ikai khomnaba ulami Karan gi macha nupiga magi nupiga su thamoi sokna kaplami asumna numit asigi nonganba 19 September 2016 da
Prime Minister yauna makok thongba kaya pullaga New Delhi gi South Block ta leiba Army room da mifam ama pangthok lambi. Prime Minister na hairai hojik aikoina USA amadi UN gi wafam tabagi matam natre. Pakistan da aikoina message thaba darka tare. Karigumba handaki yamna pangdabagi thawong ama oina attack tawragliba sida aikoina paukhum pihawdaba tarabadi aikoigi army amadi micham praja sing asigi wakhalda yamna ninghanaba piendaba poklani aduga makoina paliba lenga asida thajaba walagani. Prime Minister gi wa atuda Army General duna mu hairai Sir aikoina numit humni gi manungda lan tawnaba sema yagani pung nipan gi manungda teng amadi heavy artillery sing aina line of control da thaba ngamgani. Adudagi Cabinet Minister amana hainai Sir aikoina Indus Valley gi ising asi thingjilladi Pakistan gi praja singna ISI da pressure soidana pigani adu oirabadi ISI na terrorist ta support tawba leptuna terrorist ki attack su soidana hadharakani. Madudagi Defense Minister Rabindrana hairai Pakistan gi makhada ISI leibanate ISI gi makhada Pakistan leibani. Pakistan sarkana makhoi gi praja singbu sara helan khibadi yai adubu kaidangnungda makhoina terrorist da mateng pangmadi lepoi aduna aikoina atopa lambi ama yengbana chumgani. Prime Minister na mayam gi wakhalon taraba tungda National Security Advisor Govind gi wakhalon amu hanglai maduda Govinda surgical strike aikoina surgical strike tawgadabani aikoina Pakistan occupied Kashmir changlaga makhoi gi launch pad adu thugai gadabani aduga makhoi gi lotuna leiriba mafam dubu senariba makhoi bu guide tawriba pumdama kap tuna hatgadabani. Pakistan sarkana haibagi matung inna makhoi gi leibakta terrorist laiti haibasini aduna aikoina Pakistan occupied Kashmir da changduna terrorist sing adu halubada makhoi gi paukhum leite aduna lan su thoklaroi aduga international gi oiba pressure amatta su leiraroi. Hauji aikoigi gi khwaidagi maru oibasi surgical strike tawbasini adudagi Cabinet Minister amana surgical strike tawba haibasi yamna luba thabakni adugi mahut aikoigi jet fighter sing sijanaduna line of control manakta leiba moigi bunker sing da bomb thadaba yai. Magi wadu da Govinda paukhum amu pirai Munich Olympic ta Israel gi sanaroi sing PLO haibadi Palestine Liberation Organization terrorist sing na hatkhi maduda Israel na madugi laman khumboina missile kapkhide madugi mahut Red of God mission haiba operation ama sathakhi maduda makhoina yum changduna PLO gi terrorist sing adu hatkhi. India gi oiba history da kaidawnungda India na lam amata da hana lan tawraktri masigi thawong asida Pakistan na thengkang kaya da khudung chaba lauduna lai 1947 1965 1971 amadi 1999 da thengkang kaya da makhoina khudung chaba lauduna ta laglibani aduna handakti aikhoi tumina leithokpa chumloi masidi anauba India ni aduga makhoida aikoina khanghangadabani madudi anauba India di tumina leithokte kap tun hali haibasi makhoida khanghangadabani. Magi wadu taraga Prime Minister na Rabindra ki mot amu hanglai aduda Rabindra na hairai aikoina Pakistan gi miyamga yengnaba leite aikoina tawgadawriba lan asidi terrorist singi mathaktani aduna Govind na haribasi chumle khalli. Prime Minister na Arjun gi wa amu hanglai aduda masu Govind da support tawrai mayamgi mot adu lauba loibaga Prime Minister na hairai aikoina numit tarani gi manungda surgical strike tawgadabani aduga Rabindra Arjun nakoi anina sillangu aduga Govind nang mission asi nangna lusingduna plan pumba yalu aduga numit khuding pau pirau aduga aikoi pumnamagna Pakistan gi authority pumba mathau silhanduna thamgadabani aduga makhoida URI attack tugi proof sing utlaga karigi tawribano haibagi maram hangadabani aduga ngasi aikoina khanariba wa asi kanaguma amatta da haibasu yaroi asumna Pakistan gi mathakta surgical strike tawnaba wareb laukhre mayanda kariguba abata haijage surgical strike haibati target tawriba mafam adu khaktamakta amagata thoallaga akoibada leiriba micham parja amadi infrastructure da amagata thoandaba haibani. Mathangi sinda Major Vihaan thawai nungaitana leiri calling ben khilagi haiduna yenglubada Captain Satras la ami Captain Satras tu magi army gi uniform duga manungda changaktuna Vihaan ga wari watai tawri
Vihaan Satrasna Sagising Unaraba Hangbada Satrasna Sadri Karimata Saning Bopokti Haina Kumlai Aduda Vihaan Sana Bakarino Kara Loktorugi Haibada Satrasna Yarani Maha Karature Hirai Satras Nahak to me later Maka Muktarai Ai Order Fangle Makoina Kashmir Operation Ama Satana Basem Sare Ai Akupa Marul di Kangdre Adubu Aina Kanbada Makoina Uri Etek to get Paukum Pina Badi Sem Saba Mali Satras tu kaplag amu haugatli Vihaan su haugatli aduga makhoi ani handshake taunai Satras tu satke tauramlaga amu hanjinlaklaga gari mamai machet ama kaiba du Vihaan da pirai gari adu ngasai Vihaan na mamang da Karan da chalamdai da pikhiba duni gari adu yenglaga Vihaan du mamet ira chelai Satras na mu hairai sar Karan na toina haiba wa ama lei karigumba Vihaan na ngak selaba magi akoibada leiriba amatta asi ana nangloi Ngahangi thaudok tuzuk karigumba sarna lusinglam labadi punumaksi afhaba oiramgani khali sar asi haramlaga captain Satras tu thokre Vihaan mase nupana siramba kairaba ghari adubu yengduna lei tanja aduda magi machanupi Neha su thawai nungaitana leptuna leirami Vihaan na machanupi bu themjin birami mathangi sinda laman khumningbana ngawraba Major Vihaan army gi general Arjun gi manakta lai Major Vihaan na hairai Sara nongma aikhoida haikibada thaudang laudaba amadi thaudang lauba ani sigi marakta apikpa khenaba macha ama lei haibiki madugi khenaba macha adu ai oiba pamde kaigumba aina ngasi ima lebak kidamak lanthengna daba taraba aihak asi thaudang laudaba misak ama soidana oiragani adumna thaudang leitaba mi ama oina hingbadi ai pamde sir aina wasaktuna hairi sarna prithvi gi thaningwa mafam amada thabiyu aina aigi lanmi singbu tekta kaidana soidana putuna halakani sarna sanbiduna Kashmir gi mission aduda aibusu thabiyu mana yamna thauna lein haibaduda Arjun na hairai Vihaan ngasidagi numit nipani gi matungda nang Pakistan occupied Kashmir da surgical strike chathagani mission asigi akupa warol hayeng Northern Command gi Lieutenant General Screwvala na loina hairagani mission asigi on ground planning pumba nakhoi ani na tawgadabani nangna hek ngamjabi thakta khwaidagi matik chaba tim ama semu aduga madugi akuppa pumdama puduna tangkolumdagi nungdangda lakadabani all the best mathangi numit September 13 2016 Vihaan helicopter tongduna Northern Command da lae Lieutenant General Screwvala ga unarami numit asi surgical strike chathagadaban numit tareni da ngairaba matamni makhoi anina makhoi gi mangda yatuna thamliba Jammu Kashmir gi Singh gi mawong sing adu yenglaga Screwvala na hairai aidi Singh asi sahi nimpu yengduna laglabadina min usin ba phau isa sing ubagi mahut Kashmir gi territorial oina urabani aduna ni Vihaan aina haribase Pakistan occupied Kashmir da sanglaga attack tawbadi lai adubu luribadi attack chatharamlaga amuk thorakpaduni Vihaan na ai pumnamak gyan tare sir aikhoina masigidamak plan phajana tawgani Lieutenant Screwvala na chathagadaba team adu semlaba hanglai sigi matung helicopter da larmi sing purakpadu ullaga Vihaan gi khonjel na background da hairai sir uri da sikhiba makhosing adu ayamana Dogra amadi Bihar regiment dagini aduna aigi wakaldadi hairiba regiment sing sigi special team khara mission asida yawhan basungani khalli lan ama mai pak pa haibasi lanmi gi wakhal pungning haibase training dagi maru hena oi makhoi gi asawba laman khumning bagi wakhalon adu aina mafam sana sizinaba pame asumna lanmi sing adu Vihaan ga unarami Vihaan hairai aigi ming Major Vihaan Shergill aduga asida leliba sina Captain Satras nakhoi gi phone sing adu loina lokthorau aduga nakhoi gi yum singda message amam thau September 18 phawba Udhampur da special training ama tawgani aduna numit tareni phone switch off thamgani haina nayum da message thakho asumna makhoi gi phone sing adu loksilami Vihaan amu hairai uri attack ta laikidraba yamba inaw sing adu gidaba September gi tang 19 gi numidang da aikhoina laman khumgadabani pangdraba terrorist sing aduna isilinaw sing adu khulai paidana tumlingaida tamthina halambani aduna terrorist sing adugi mathakta aikhoina sapchaba paukhum pigadabani Vihaan makhata na amu nakhoi mission adugi sem saba loirabra madudagi army sing aduna yes sir haina khumlai adudagi amu Vihaan na nakhoi gi nasa adu laman khumning bagi maina sak tribra hangakpada yes sir haina khumlai
Vihaan amu commando sing aduna aikoi asi kanano haina hanglammi maduda commando sing aduna Indian Army ni haina khumlai aduragi Vihaan makha amuk tarai lana se aikoi na han hauruba natte adubu makhoi bu aikoi na loisingadabani Vihaan Army sing adubu thauna hapa wahai sing mayam su hairami sinna sigi matung chapter 4 amu ulai chapter 4 asigi mamingna A New India ulagli ba asi September 2016 aduga mafamda ISI headquarter Islamabad ISI gi senior official aduna phone da wari chari mahangna phone adu da hairi sir pumnamaksi aikoi gi asoibani kari kamdawna soribano haibadu soidana puthoksage madugi dama kari mata wabi ganu asumda phone thamkhraga magi manakta leptuna leiriba nupa ahumdu da hairai noisi apangba haisingba watpa mi ngaktani haukiba tha amasida aina noida adum hairaga laibaduni aikhoigi office asida lona India da pau piba yaure haina aduga nakoina hojik phawba mi ado thidokpa ngamdri aduna aisu wakal sida pau piriba misak adu noigi manakta yaurabra haina pho khalai aingonda hojik pressure kayam pi haiba si noi wakhalna lamba phangbro hapta amagi manungda nakoina misak adu thirakadabani asumda sauna wahai khara hairaga makhoi ahumdu thohan khre aduga karimdagi file adu lahawi ISI gi senior official adu mamaga phone wari sarami mahangna phone number khara su mama da hairami adubu mana wari saribadu asengmadi mamaga nalamde India da laiba raw agent amaga oirami aduga number sing adu asengmadi coordinate ngakta oirami ISI gi senior aduna kasaidagi India da pau piba misak ama yaure haina yamna sauribadu asengmadi mahang masadu oirami surgical strike tawgadaba numit tarunida ngaisilak mathangi sinda hujik ISI gi senior amaga phone wari sakhiba agent adu National Security Council gi meeting tawriba room adu da changlai aduga sida changlaliba agent asi ngasai Vihaan gi mamagi nurse saduna leiramba jasmine aduni aduga ngasai phone da haina khiba number sing adu atai karimta oiramdre makhoina thiriba launch pad adugi coordinate ngakta oirami jasmine na hairai sir coordinate sing adu phangle line of control naksinna mafam tareni leiribase aduna aikhoina jaga asida leiba launch pad sing adu chapchaba kaida lei haiba thidolagani adudagi Govinda isrogi lusingba Srinivasta call torami aduga hairai aina nangonda coordinate khara tharakani aduga reset 1 natraga reset 2 satellite adu hariba coordinate aduda numit taruni focus tawduna thamu aduga maduda uriba khudaki image sing adu Raisina Hill ta amu uhangadabani aikoi hujik pungani gi matam tamak ngairabani phone thamkibaga Govinda Jasmine da location khudimak amamta oina army intelligence ka tanaraga scan taw hairami asumna ISRO haibadi Indian Space Research Organization gi client adu ngasagi coordinate aduda mityang changlammi aduga haikhiba matung inna maduda uriba khudaki oiba image adu Raisina Hill da thaduna uhalami makhoina image sing adu kumna dainarami mathangi sinda ulaglibasi 23rd September 2016 Vihaan phamduna leiringai Jasmine susanglai aduga phamtaraga hairai Pallavi Sharma Vihaan su haipe jekhorai aduga ngaklap yengi Pallavi na hairai nangna aigi asengba ming numit adu da hangkibadai mamangda Vihaan gi yumda nurse saduna Jasmine haikibadu magi maming asengbadi Pallavi Sharma kauramle Vihaan numitu da tawkhibado ai tasengna soikhre haina hairaki aduda Pallavi na kaisu kaideda numitto aina nang oiramlabasu nangna ulliba mawong matawdo sab manana adum ulamgani adu imadi kamdawre aduda Vihaan hujikedi kaisu tawdre isa nupiga maaga leire aduga nurse amasu thamle haina khumai magi waduda Pallavi na nokhet tawraga aina khanbada nurse to aingondagi di mana phabadi helamani Vihaan su nokhet tawi Pallavi na ghari yelaga amu aikoi changbagi matam yaure changnaba tawrasi makhoi ani na kaduna changlakpada Army General Arjun Security Advisor Govind amadi Defense Minister su phamduna leirami Vihaan hek changlakpaga Govind na chatkadaba team adu khangatlabra hanglai aduda Vihaan hoi haina khumai madudagi Govind na commando tactical training haukraba hangbada hoi haina khumai adudagi Pallavi da magi thabak adu haunaba hairami Pallavi na screen da slide show kapla hairai aikoina hujik launch pad khara khandokpa ngamle ani amana lipa behli da ani amana kel da aduga amana bembar da leire hariba launch pad sing asidi
mi lanba mafamda leibana thibada yamna laina thoe aduga lemhoriba taretugi manungda ani amadi mi yamna kungba mafamda oibana satellite sijanaraga sapsapa mafam thibadi khara wana thole Govinda amu hairai ai hayengdu DRDO da challaga launch pad sing asi thibada makhoina mateng pangba ngambra haibadu hangluge aduga pallavi nangna Vihaan da launch pad sing adugi matangda akupa details tu hayu Govinda Vihaan da kai suggestion piningba lairi haibada Vihaan na URI attack tawbada sijanaba launch pad sing adu karam bano haina hanglai aduda pallavi na aikoina thajabagi matung ina maduda sijana khiba launch pad adu Muzaffarabad ta laiba launch pad amadagi oini thajai adudagi Vihaan na attack adu kanana makok singlino hairai pallavi na madugi information laiti hairai makoina ngasaidagi wa khanari basi surgical strike chathagadaba numit mangani da ngairaba matamni mathangi numini Govindu DRDO da lai mahangna DRDO gi ship oiriba Brian da hairai aina hujik pamliba drone ase yengna bana lairiba jaga dugi thongnau maya phok paisin bangamba aduga drone adu yengna bana khangba ngamdaba aduguma makhalgi drone pami aduda Brian na aduguma technology do hojimaki oina laitri hairai tanja aduda ka manungda nupa amana usiki mawong manba ama paiduna sanabadu urai maduda Govindu phatchang silli Brian su inarai adu ubada nupa masadu sanaramba potu thammi Brian na sir mahak se sida intern da laibani Brian na nupa masadu da onsillaga nangi ming kari kawi amu hanglami magi ming hairak tungda Govind na handshake tawrabat matungda hairai masi karino aduda isana sir masi eagle gi mawong da paiba ngamba unmanned aerial vehicle amane Govind amu madudi masi gi maming kari kawi maduda isana garur kawi haina khumlai isana Brian da mu onsillaklaga kithi kirum tawna hairai project mayam ama leiringai aina sumba sema sana leibagi dama ai soigre sir aina summa tamlen boina part arem akai mayam na sum sema sana bane Govind na magi potu paihansi haram laga thokre adubu Brian di isan da sauna yenglai magi sakham duda isan na sorry amu hairai asumna garu haina maming thonba unmanned aerial vehicle adu pahalami Govind na pot adu kayam sana paiba ngami hanglai aduda isan na sir masi kilometer 30 paiba ngami aduga charge amuk tawbana pung mari chali aduga masida GPS infrared amadi night vision su yaure asida sunatana masida 16 megapixel ki camera 7.2x digital zoom yaba amasu yauri Govind na isanda osellaga hayengi manungda garur mari piba ngamgadra hairami maduda isanda lairiba timbayam si pula punsilabadi ngamgani hairaklammi Govind amu Brian da ngasigi oina atopa thabak sing lepaga garu sabagi thabak sida oina mai osillu aduga aina isansi hayeng nungthil magi garur singa loina na Kashmir gi flight ta thaba pami hairaklammi Govind na isan gi lengjum da khut thamlaga amu hairai nangna aikoina sanga doriba lana si mai pakpada sauna mateng panga dore good work asi haramlaga Govind du chatkre mathangi sinda Vihaan du sirat ki nakta laktuna mahangna magi pilot obina ba hairami tanja du da Vihaan gi phone da pallavi gi call ama laami aduda army na Bermula dagi miyu ani phare hairaklami adudagi pallavi na makha amuk tarai miyoi adi adu URI ategi batangda i paw soidana khanglamgani haibagi chance lei Govind sarna interrogation adu aikhoi ani yawba pami hai Vihaan karam kanda satkani haina mu hanglai maduda pallavi na pung ani mukti wali aduga satkadaba mafamda Palam Air Force Base dagini hairaklammi asumna makhoi ani phariba miyoi ani duna lairiba mafam aduda laklami hoji ulaliba mafam asi Kashmir gi Baramula da laiba interrogation cell dani URI attack adu kadai da plan tawi amadi kanara makok singbano haina hanglami adubu khangde haina sum khumlammi adudagi pallavi na amu pot nairami adubu kari su haidokte nakalda masa niklaga kichikirum tawna phamliba nupa adugi manakta Vihaan na changsillaga mara kanano haina hangi aduna ngasaidagi paukhom pidaba nupa aduna magi manau pani khumlakpada Vihaan na maming amu hangmada Faisal kaubuni harai Vihaan na Faisal da yenglaga yengo Faisal akhoi hujik matam leitre nangi nayamana hujik tawgadaba option ani khak lei ahaba option URI attack ta makok singma misaktu takpa aduga amana nangi ball du lokthokpa Faisal du thak ni i aduda Vihaan sa thakira hangmada hoi haina hairai Vihaan flash tagi sa asaba du hairaga Faisal da pirabe
ꯑꯗꯨꯗꯒꯤ ꯐꯥꯏꯖꯜꯒꯤ ꯃꯌꯥꯝꯕꯗ ꯕꯤꯍꯥꯟꯅ ꯌꯦꯡꯂꯝꯂꯒ ꯐ꯭ꯂꯥꯛꯁꯇꯒꯤ ꯆꯥ ꯑꯁꯥꯕꯗꯨ ꯐꯥꯏꯖꯜꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯟꯗꯨꯅ ꯑꯣꯠ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯏꯗ꯭ꯔꯤꯁ ꯀ꯭ꯋꯥꯌꯨꯝ ꯑꯜ ꯕꯒꯗꯥꯗꯤ ꯍꯥꯏꯔꯝꯃꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯥꯅ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯇꯧꯕꯅꯤ ꯑꯗꯨꯒ ꯖꯕꯔ ꯐꯤꯔꯣꯖꯤꯅ ꯃꯀꯣꯛꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥ ꯄꯤꯊꯛꯂꯒ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯗꯕ ꯅꯨꯃꯤꯠ 4ꯅꯤꯗ ꯉꯥꯏꯔꯛꯂꯕ ꯃꯇꯝꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯨꯖꯥꯐꯔꯕꯥꯗꯀꯤ ꯆꯀꯣꯇꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗꯅꯤ ꯇꯦꯔꯣꯔꯤꯁꯅꯤ ꯆꯤꯡꯅꯕ ꯃꯨꯁꯂꯤꯝꯁꯤꯡ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯁꯣꯝꯗ ꯄꯜꯂꯕꯤ ꯍꯣꯏꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯃꯀꯣꯛ ꯊꯣꯡꯕ ꯃꯌꯥꯝ ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯃꯗ ꯁ꯭ꯂꯥꯏꯗ ꯁꯣ ꯀꯥꯞꯇꯨꯅ ꯄꯜꯂꯕꯤꯅ ꯍꯥꯏꯔꯛꯏ ꯑꯅꯤꯁꯤ ꯑꯃꯅ ꯏꯗ꯭ꯔꯤꯁꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯖꯕꯔꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯎꯔꯤ ꯑꯃꯗꯤ ꯄꯦꯝꯄꯣꯔꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯒ ꯑꯃꯅ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯤꯗꯔꯅꯤ ꯏꯗ꯭ꯔꯤꯁꯅ ꯁꯤꯌꯥꯜꯀꯣꯠꯇꯒꯤ ꯑꯗꯨꯒ ꯖꯕꯔꯅ ꯒꯤꯜꯒꯤꯠꯇꯒꯤꯅꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯖꯦꯁ ꯃꯨꯍꯝꯃꯗꯀꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯖꯥꯏꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯐꯖꯅ ꯇꯧꯔꯕ ꯍꯩꯁꯤꯡꯂꯕ ꯁꯤꯔꯠ ꯎꯜ ꯖꯅꯠ ꯍꯥꯏꯕ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯈꯤ ꯃꯈꯣꯏꯒꯤ B2 ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯗꯨ ꯆꯀꯣꯊꯤꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯃꯥꯟ ꯁꯦꯇꯨ ꯕ꯭ꯔꯤꯖ ꯑꯃꯗꯤ ꯃꯨꯖꯥꯐꯔꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯆꯀꯣꯊꯤ ꯈꯨꯡꯒꯪꯒ ꯅꯛꯅꯅ ꯂꯩꯕ ꯁꯨꯔꯨꯡꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯣꯟꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯥꯔꯃꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯄꯤꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯗꯨꯗ ꯒꯣꯕꯤꯟꯗꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯊꯤꯅꯕ ꯍꯌꯦꯡ ꯑꯁꯤ DRDOꯗꯒꯤ UAV 4 ꯀꯥꯁꯃꯤꯔꯗ ꯊꯥꯔꯒꯅꯤ UAV ꯍꯥꯏꯕꯗꯤ ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜ ꯍꯥꯏꯕꯅꯤ ꯒꯣꯕꯤꯟꯗꯅ ꯖꯦꯅꯔꯦꯜ ꯑꯔꯖꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯍꯦꯟꯅ ꯀꯟꯈꯠꯅꯕ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯃꯗꯤ ꯍꯦꯚꯤ ꯑꯥꯔꯇꯤꯂꯔꯤꯁꯤꯡ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯇꯝꯅ ꯊꯥꯖꯤꯟꯒꯗꯕꯅꯤ ꯅꯨꯃꯤꯠ 4 ꯆꯪꯅ ꯇꯞꯅ ꯊꯥꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯇꯝꯅ ꯊꯥꯖꯤꯜꯂꯨ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯦꯚꯤ ꯑꯥꯔꯇꯤꯂꯔꯤꯁꯤꯡ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯊꯥꯖꯤꯟꯕ ꯍꯧꯈꯤ ꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯈꯟꯅꯕ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯔꯝꯃꯤ ꯁꯣꯝꯗꯒꯤ DRDOꯗꯒꯤ ꯑꯈꯟꯅꯕ ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜ ꯑꯗꯨꯁꯨ ꯀꯥꯁꯃꯤꯔ ꯌꯧꯔꯛꯂꯝꯃꯤ ꯏꯁꯥꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯒ꯭ꯔꯤꯋꯥꯜꯅ ꯃꯦꯖꯔ ꯕꯤꯍꯥꯟꯗ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯃꯗꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯣꯔꯋꯥꯔꯗ ꯄꯣꯁꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯁꯣꯝꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯒꯣꯕꯤꯟꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯟ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯆꯣꯄꯔꯁꯤꯡ ꯑꯗꯨꯗꯒꯤ ꯐ꯭ꯂꯥꯏꯠ ꯔꯦꯀꯣꯔꯗꯔꯁꯤꯡ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯣꯄꯔꯁꯤꯡ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯆꯣꯄꯔꯒꯤ ꯃꯆꯨ ꯑꯣꯏꯅ ꯁꯪꯖꯤꯜꯂꯝꯃꯤ ꯃꯦꯖꯔ ꯕꯤꯍꯥꯟ ꯑꯃꯗꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯒ꯭ꯔꯤꯋꯥꯜꯅ ꯃꯤꯁꯜ ꯆꯪꯒꯗꯧꯔꯤꯕ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨꯗ ꯀꯥꯁꯃꯤꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯗꯤꯚꯥꯏꯗ ꯑꯗꯨ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯖꯔ ꯕꯤꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯒꯗꯧꯔꯤꯕꯤ ꯁꯤꯔꯠꯇ ꯃꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯖꯔ ꯕꯤꯍꯥꯟꯅ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯏ ꯑꯁꯨꯝꯅ ꯁꯤꯟ ꯃꯊꯪ ꯎꯠꯂꯛꯂꯤꯕꯁꯤ 26 ꯁꯦꯞꯇꯦꯝꯕꯔ 2016ꯅꯤ ꯑꯗꯨꯒ ꯃꯐꯝꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯋꯥꯔ ꯔꯨꯝꯗꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯈꯔ ꯌꯥꯎꯔꯒ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯖꯨꯕꯦꯔꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯡ ꯀꯟꯅ ꯍꯦꯟꯒꯠꯂꯛꯍꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ UNꯗ ꯋꯥ ꯉꯥꯡꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯐꯁꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯃꯥꯜꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯅ ꯄꯥꯎ ꯈꯔ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ ꯃꯗꯨ ꯇꯥꯕꯗ ꯖꯃꯤꯔꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯅ ꯀꯩꯁꯨ ꯑꯇꯣꯞꯄ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯑꯣꯏ ꯃꯈꯣꯏꯅ ꯀꯥꯁꯃꯤꯔꯒꯤ ꯏꯁꯨ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯃꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯕꯨ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯆꯨꯝꯂꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯖꯨꯕꯦꯔ ꯑꯃꯗꯤ ꯑꯐꯁꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯞꯗꯦꯠ ꯇꯣꯏꯅ ꯄꯤꯔꯛꯎ ꯑꯗꯨꯒ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯅꯣꯡꯃꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯨ ꯃꯣꯏꯅ ꯍꯦꯛ ꯑꯦꯇꯦꯛ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯒꯗꯕꯅꯤ
Mathangi sin amada line of control da leiba Indian Army gi forward post amadagi garu haina mingthonba drone adu thagalai. Drone adu isana control tawri. Asum paisilaktuna Pakistan gi terrorist sing leiba building amada paisilai. Aduga maduda uriba mayamdu pallavi amadi magi kamuna kumna yengsilli. Thongnau maya tamna drone aduna masa khaplaga paibadu terrorist sing adugi marakta leiba nupa macha amana urami. Drone adu nupa macha aduna usiek oiboi khalli. Adudagi mahangna thoraktuna ngaihak yenglamnaga lonsillaga leiriba thongnau nakal adu hangdorakpada drone adu da thengbadagi drone adu makhada tarami. Isana drone adu paikhanaba kanna honai adu bungamlamde. Nupa macha aduna kadagi thoraklaga drone adu paikhatuna sanai. Madugi tanja lauraga isana kanna honaduna drone adu amu paithorai. Kariguma drone adu hek terrorist singna thengnaba thoglamlabadi makhoi mathakta kariguma khara satharakadore haibasi terrorist sing aduna khanglamgadabani. Aduga oliba sinasi attack aduna sathagadaba numinini da ngasilaklaba matamni. Mathangi numini 27 September 2016 warumda Prime Minister amadi atai makok thongba officer amadi cabinet minister kaya yauba meeting aduda ngasai garur haiba drone duna laurak liba footage sing adu pallavi na sugaina taklami. Pallavi na hai masina terrorist sing amadi launch pad ni haiba mafam sing asidagi ni urida attack tawrakhiba terrorist sing adu aduga mafam sida building ani amadi exit point manga lei aduga phajana train tawraba terrorist kunthraipal amaga lei. Adudagi Prime Minister na hariba sing asi aikhoigi intelligence na confirm tawrabra. Madudagi Pallavi Sharma na mana loina check tawre sumle haina khumlai. Adudagi Prime Minister na mu makha tarai aikhoina kamdongna attack asi tawgani. Madugi paukhumdu Lieutenant General Screwvala na pirai. Sir, aikhoigi commandos marifu sem satuna leijare. September 19 gi ahing nungyai dadi line of control da aikhoigi defense matik chana leiragani. Hariba matam sida commando marifu asi aikhoigi forward post dagi low flying mi 17 marida Pakistan occupied Kashmir da paishangani. Aduga ahing pung ani chapchana attack adu haugani. Commando marifu asi mi kunna saba group mari thokna khaidokani. Team amamamna target ani thugaigani. Major Vihaan lusinggadaba team Alphana B1 thugaigani amadi Jabar amadi Idris na lairiba B2 launch pad adusu thugaigani. Asumna team Bravo, team Charlie, team Delta hariba sing asina Lipa, Bimber amadi Kelda laiba makhoigi target sing adu thugaigani. Hariba target sing asi line of control da loina nangnai. Aduna mission asi mapung phabada pulamna minute yankhai di changani. Aduna nongalamdai pung 3 dadi aikhoina chopper da halakpa yaragani. Aduga ayuki pung 5 da Srinagar base camp da yorakpa yarani. Prime Minister na amu hairai September gi tang 19 gi athengbada mafam sida ministry dagi mioi amata leiba yaroi. Mafam sida Arjun amadi Govind khaktamak leiba yagani. Prime Minister na Vihaan da monsin duna hairai. Vihaan nang karam kanda Kashmir chatkani. Maduda Vihaan na hayeng chatlagani hairai. Prime Minister na amung makha tarai. Vihaan nangna nangi lanmi singbu amuk tekta kaida na purakani haina wasakre haina tai. Maduda Vihaan na yamna confidence laina hairai. Sarna yaba pibiragadi September gi tang 30 gi nungdangda ai amadi aigi commando singa chaklen ama chaminasi. Mana asumna haribagi maramdi magi team aduna tekta kaidana halakani haina yamna sena thajabagini. Magi wadu tabada Prime Minister na Jai Hind haina hairai. Aduda Vihaan su Jai Hind sar hairai. Asumna chapter 4 loireba matung manga suba chapter amadi aroiba chapter su oiriba the surgical strike amu utpa hurai. Hauze ulagliba numit asi 28 September 2016 ni. Aduga ulagliba mafam asina Srinagar Air Force Base dani. Numit asidani surgical strike chathagadawribasi. Vihaan na chatkadawriba commando sing aduda onsilaga hairai. Captain Bed, Akram, Bali, nakhoi ahumna mathang sitna Team Bravo, Charlie amadi Delta bu lusinggadabani. Aikhoina Pakistan occupied Kashmir hek changkhibadagi di adugi matik aikhoi khudung thiningai oire. Aduna aikhoi yam cheksingadabani. Aduga lona terrorist ki camp sing da yaushingadabani. Hek yaubaga sniper na outer parameter semgani. Aduga inner parameter na assaulter semgani. Aduga team khudimangna terrorist sing na mateng longnaba moigi mobile phone natraga radio signal sizinaba yadanaba signal jammer amamam pugani. Aduga nakhoina ningsinggadaba amana aikhoina khwaidagi lugadawribasi halakpa aduni
ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯟꯅꯔꯛꯇꯨꯅ ꯁꯣꯏꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯧꯒꯗꯕꯅꯤ ꯅꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ ꯃꯗꯨꯗ ꯀꯃꯥꯟꯗꯣꯁꯤꯡꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯕꯤꯍꯥꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒ ꯂꯣꯏꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤ ꯑꯩꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯤ ꯉꯥꯛꯄꯁꯨ ꯄꯥꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯔ ꯔꯨꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯌꯥꯝ ꯋꯥ ꯈꯟꯅꯕꯗꯨ ꯎꯠꯂꯛꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯨꯖꯥꯐꯔꯕꯥꯗ ꯑꯃꯗꯤ ꯒꯤꯜꯒꯤꯠꯇꯒꯤ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯄꯤꯔꯛꯏ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯑꯗꯨ ꯉꯁꯤ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯒꯅꯤ ꯍꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯥꯏꯜ ꯑꯃ ꯄꯤꯔꯛꯏ ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯏꯟꯗꯤꯌꯥꯒꯤ ꯆꯣꯄꯔꯗ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯆꯨ ꯁꯪꯖꯤꯟꯈꯤꯕ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯆꯠꯊꯔꯛꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯤꯝ ꯕ꯭ꯔꯥꯚꯣ ꯇꯤꯝ ꯆꯥꯔꯂꯤ ꯇꯤꯝ ꯗꯦꯜꯇꯥ ꯃꯈꯣꯏꯒꯤ ꯐꯣꯔꯋꯥꯔꯗ ꯕꯦꯁ ꯇꯝꯅ ꯆꯠꯈꯤ ꯇꯤꯝ ꯑꯜꯐꯥꯁꯨ ꯃꯤꯁꯟ ꯑꯗꯨꯒꯤꯗꯃꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯇꯨꯅ ꯃꯈꯣꯏꯒꯤ ꯐꯣꯔꯋꯥꯔꯗ ꯕꯦꯁ ꯇꯝꯅ ꯆꯠꯈꯤ ꯅꯥꯀꯜ ꯑꯃꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12:23 ꯆꯠꯂꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯀ꯭ꯂꯦꯞꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯅꯤꯁꯇꯔ ꯖꯃꯤꯔ ꯑꯃꯗꯤ ꯁꯍꯤꯗ ꯈꯥꯟ ꯕꯤꯌꯔ ꯊꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯖꯃꯤꯔꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯍꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯄꯥꯏ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯣꯏꯅ ꯂꯧꯈꯠꯄ ꯂꯣꯏꯔꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯍꯤꯗꯀꯤ ꯅꯨꯄꯤ ꯑꯁꯃꯥ ꯈꯥꯟꯁꯨ ꯇꯥꯔꯝꯃꯤ ꯁꯍꯤꯗꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯥꯔꯤꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯤꯆꯟꯗ ꯂꯩꯔꯤꯕ ꯑꯁꯃꯥ ꯈꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯑꯁꯃꯥꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯗ꯭ꯔꯒ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯗ꯭ꯔꯒ ꯍꯥꯞꯂꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯕꯤꯌꯔ ꯍꯩꯔꯒ ꯖꯃꯤꯔꯕꯨ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯖꯃꯤꯔꯗꯨ ꯋꯥꯟꯊꯔꯛꯏ ꯁꯍꯤꯗ ꯑꯃꯗꯤ ꯑꯁꯃꯥ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯑꯔꯣꯟꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯦꯟ ꯑꯃꯅꯤ ꯖꯃꯤꯔꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯥꯏ ꯑꯁꯃꯥꯅ ꯖꯃꯤꯔꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯂꯝꯃꯤ ꯁꯍꯤꯗꯅ ꯆꯪꯁꯤꯜꯂꯒ ꯉꯁꯤꯒꯤ ꯃꯤꯇꯤꯡꯗ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯁꯨꯡꯈꯨꯝ ꯈꯨꯝꯂꯝꯗꯦ ꯑꯗꯨꯗꯒꯤ ꯑꯁꯃꯥꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯔꯒ ꯉꯁꯥꯏꯒꯤ ꯃꯤꯇꯤꯡꯗ ꯀꯔꯤ ꯇꯧꯈꯤꯕ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯃꯤꯔꯅ ꯔꯗꯥꯔ ꯑꯦꯋꯦꯛ ꯔꯗꯥꯔ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯍꯪꯒꯠꯂꯒ ꯉꯁꯥꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯋꯥ ꯈꯟꯅꯈꯤꯕꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯆꯨ ꯁꯪꯖꯤꯜꯂꯦ ꯌꯦꯡꯉꯨ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯑꯐꯁꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯌꯥꯝ ꯅꯦꯝꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ LOC ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕ ꯐꯣꯔꯋꯥꯔꯗ ꯄꯣꯁꯁꯤꯡꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗꯒꯤ ꯊꯤꯡꯅꯕ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯐꯁꯜꯅ ꯑꯩꯈꯣꯏꯅ ꯎꯔꯤꯒꯤ ꯁꯦꯛꯇꯔ ꯃꯅꯥꯛꯇ ꯑꯦꯋꯦꯛ ꯔꯥꯗꯥꯔ ꯊꯥꯒꯠꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯅ LOCꯗ ꯃꯤꯇꯔ 10 ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯤꯁꯥꯏꯜꯅ ꯀꯥꯞꯊꯕ ꯌꯥꯔꯒꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯉꯁꯥꯏ ꯖꯃꯤꯔꯅ ꯋꯥꯟꯊꯔꯒ ꯂꯩꯕ ꯃꯐꯝꯗꯨꯗ ꯎꯠꯂꯛꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯍꯪꯒꯠꯂꯒ ꯎꯠꯂꯤꯕ ꯁꯤꯟꯁꯤꯡ ꯑꯁꯤ ꯖꯃꯤꯔꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯨꯅꯤ ꯄꯟꯊꯕ ꯇꯧꯗꯨꯅ ꯑꯁꯃꯥ ꯈꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯜꯐꯥ ꯇꯤꯝꯗꯨ ꯃꯤꯁꯟ ꯆꯪꯕ ꯂꯦꯞꯍꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯑꯜꯐꯥ ꯇꯤꯝꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯄꯥꯏꯔꯛꯄꯗꯨ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯒꯤ ꯃꯨꯖꯥꯐꯔꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯔꯥꯗꯥꯔꯗ ꯐꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯑꯃꯅ ꯃꯣꯏꯒꯤ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯁꯨ ꯄꯜꯂꯕꯤ ꯑꯃꯗꯤ ꯑꯥꯔꯃꯤꯒꯤ ꯖꯦꯅꯔꯦꯜꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯒꯣꯕꯤꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯒꯣꯕꯤꯟꯅ ꯕꯤꯍꯥꯟꯒꯤ ꯇꯤꯝꯒꯤ ꯆꯣꯄꯔ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯪꯂꯛꯏ ꯑꯗꯨꯗ ꯄꯜꯂꯕꯤꯅ ꯆꯠꯈ꯭ꯔꯦ ꯁꯦꯀꯦꯟ 10ꯒꯤ ꯃꯅꯨꯡꯗ LOC ꯂꯥꯟꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯒꯣꯕꯤꯟꯅ ꯑꯃꯨꯛ ꯕꯤꯍꯥꯟꯗ ꯀꯅꯦꯛ ꯇꯧ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯜ ꯑꯗꯨ ꯕꯤꯍꯥꯟꯗ ꯀꯅꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯒꯣꯕꯤꯟꯅ ꯕꯤꯍꯥꯟꯗ ꯃꯥꯒꯤ ꯆꯣꯄꯔ ꯑꯗꯨ ꯈꯨꯗꯛꯇ ꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯕꯤꯍꯥꯟ ꯍꯣꯏ ꯇꯤꯝꯒꯤ ꯆꯣꯄꯔ ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯛꯏ ꯕꯤꯍꯥꯟ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯡꯗ ꯃꯥꯅ ꯆꯪꯈꯤꯕ ꯑꯦꯇꯦꯛ ꯃꯦꯖꯔ ꯀꯥꯔꯟ ꯁꯤꯈꯤꯕ ꯃꯆꯟꯅꯨꯄꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯜꯂꯕꯤꯗ ꯂꯥꯏꯟ ꯑꯃꯨꯛ ꯂꯧꯔꯛꯏ ꯕꯤꯍꯥꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗ ꯐꯥꯔꯨꯛꯅ ꯍꯥꯏꯈꯤꯕꯗ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯣꯑꯣꯔꯗꯤꯅꯦꯠꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯃꯊꯛꯇꯒꯤ ꯂꯥꯟꯗꯥꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯈꯥꯗꯒꯤ ꯑꯃꯨꯛ ꯂꯥꯟꯗꯥꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯉꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯕ ꯌꯥꯗꯦ ꯁꯤꯒꯤ ꯃꯇꯨꯡ ꯕꯤꯍꯥꯟꯅ ꯇꯤꯝ ꯕ꯭ꯔꯥꯚꯣ ꯆꯥꯔꯂꯤ ꯗꯦꯜꯇꯥꯗ ꯃꯈꯥ ꯇꯥꯅ ꯃꯤꯁꯟ ꯑꯗꯨ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯗꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯆꯠꯊꯅꯕ ꯍꯥꯏꯔꯝꯃꯤ
aduga Vihaan amu hojikti team Singh asigi marakta leiba radio signal loina leblani aduga army intelligence ta direct oina pau phaurogani haina su hairami aduga nakal amada security advisor na team Bravo Charlie amadi Delta da makhoina sangiba maphamsing adudi intelligence ki matung ina safe oire aduna hana plan tawkhibaduma chatharo hairami asumna team Alpha gi kangbu adu mapham amada landing torami Vihaan chalamdai mikupta Sirat Korda munna yengnami makhoi ani karigumba khara manungda plan tawbu sumali asumna Vihaan hoi surung adu changnaba sem sakre aduda pallabina hana kari lei haina yengthoktana surung changba haibasi yamna khudong thiningai oi masida terrorist sing leirambagi othokpasu lei haina hairai aduragi Govind na isanda lai lauraga atopa operator sing da su hairaga garur mari mak Vihaan hoina leiriba adomda mang thana paisilaga kari kari leiri haiba chekchin thorang launaba surung aduda paisil halami nakal amadana defense minister prime minister amadi army gi general Screwvala du mission changkhiba adugi paudu khawrang nangairami asum changakpada surung adu heklan thorokpaga leiramba terrorist ani adu Vihaan hoi team gi sniper season aduna halami yamna haisingna cheksinna changaktuna alpha team na chakothi village manakta leiba B1 launch pad ta yosilai alpha team amadi terrorist sing aduga kanna khut thoknarami hojik terrorist sing gi maikaida kaya ama sire adubu alpha team gi oinadi misi mina amata yaude asiba terrorist sing adu masima da pulap paiduna thamle aduga somda operator room da alpha team gi maikaida asiana yaude haina pau pireklami aduga atopa team sing adu kamai tauri hangbada maduda army general na makhoi atai team du moi gi secondary location sing da attack tawkhre aduga team Delta di misal loiraga halaknaba sem sare makhoi su asiana amata yaude hairai somda Jamir du mapanda puthorai aduga Abdullah da Jamir du hidak thakpa khar henjinkhre yum phau thinbiru na bahairami somda Vihaan gi alpha team du B2 launch pad ta mulai mafam sida mo nakalani gi marakta kanna khut thoknarami sniper singna outer parameter semduna leiri hoji terrorist ki maikaida asiana kaya yaure terrorist amana RPG kap ki haiduna thorakpada sniper amana terrorist adubu kaptharami asung kapnaraga ka mayam tu mathang mathang sangakpada hojik major Vihaan ga terrorist amaga lumlumdana kapnari asum kapnarambadagi terrorist adu nongoi maru loithokkhre adudagi terrorist adu thongnaw da songthoklaga sien khige tawbaga Vihaan na nongmaina kaplami aduga panthaba tawdana changsillaga terrorist adu pharaga makhongda thangna lelaga Idris kaida leige hangnami adudagi terrorist aduna camera haina palai tawriba mayam adu kanagumba amana asomda camera dagi yengni adudagi Vihaan na terrorist adugi masata hand grenade ama hapsilamlaga panthadana thokre asumna terrorist adu pokhaiduna sirami Vihaan na ka sing adu kochang changduna lakpada mamangda garur don pasilakpada thengnakhiba nupa masa adu thengnarami nupa masa adu ka amada changhan khraga thonglon silami mapanda thorakpada captain Satras ka Vihaan ga thengnare Vihaan na Idris thengnarabra hangbada hojikidi thengnadri mafam sida leirangadaba mandi haina Satras na khumlai aduragi Vihaan na mahak sida lei haina amu khumlai Vihaan du theliba camera mayam dugi khongul li duna sumlai tanja du da isana operation room da hairai sir kanaguma kharana pau pikhiba mali minute anakni manungda police jorolagani Vihaan su khara thuna ba somdagi radio da haiglami adura Vihaan na copy sar haraga makha tana changsilli asum lakpada ka ama yaure Vihaan na radio da Satras da makhoi tu chatpa horamo hairami aduragi ka dugi mapanda theliba camera du nongmaina kakhairami somda Idris su manungda nongmai ama paiduna leirami ngahak yengamnaba matungda mahakna ka dugi thong mapada nongmai round kya kapthorai nongmai kapa lepaga Vihaan du maningi thongnaw du oina thugairaga songchillaktuna Idris pu namsilami makhoi ani mafam sida akanba mawongda funari asum funarambadagi Idris na Vihaan bu ngakthi chaplaga thamkhre Vihaan upai leitre Vihaan asiba magumna second amani hapet pangtharaga makut khubi ani duna Idris ki mamit ani dura thinjilai adagi Idris tu chaina duna Vihaan bu thadurai Vihaan Idris bu manak thuda leiramba baltin manba posak amana thomlami Idris hojik ta duna laikre Idris na thang suri amuk satorak tuna Vihaan da hairai Vihaan na hai singna laithoi Vihaan Idris bu phuba yaba phurami adagi amu Vihaan na Idris ki maningdagi
magi makhutuna Idrisna pairiba thang adu mathawak mapada onsilaga yamna sauna hairei noina aigi yumda laglaga aigi ichininaw lanmi sing adu halambani aduga ngasina aina noigi nayumda laglaga noigi nasil nanaw sing adu amu aina hatpani aikoi ase Indian Army ni Vihaan pendaba sauningba amaga loinana maya siklaga Indian Army haina hairaga thang aduna Idris ki mathabak aduda thillammi Vihaan penmanbana kanna laurammi man Idris halam laga thorokpada Pakistan ki police su yokshilai Vihaan lamna senbadu ubada police sing aduna nongmai kapsilai hujik nongalamdai pung 3:10 chatle ulakliba mafam asina Pakistan occupied Kashmir gi Muzafarpur ki Pakistan forward operation base na konba area ni Vihaan gi alpha team du kanna senthorai tanza du da Pakistan Air Force ki chopper laktuna nongmai kapsilai lairiba nungjong mayam aduda makhoi lumduna leirammi nongmaina hallaga su kaplammi adubu kari su kanaramde tanza aduda Army General na moibu cover fire taunaba jet minute 10 gi manungda yorolagani hairai tanza adumaktada Army ama soklammi adu ubada Vihaan du yamna saurami hariba tanza adumaktada Captain Satra su amu changsilaktuna nongai maru losilakle minute 10 phana leiba yararoi hairaklammi Vihaan hujik magi radio aduda Shirat now haina laurammi adudagi Shirat tu magi chopper du Vihaan hoi leiriba mafamduda pasilai ngasai chopper dagi kumlakpada Vihaan ga Shirat ka haiphe jengnakhibadu karigumba ama plan tawba mankhibadu makoi anina asumna thorokpa yai khanduna plan tongnakhiba oiramle haibadi Shirat adu makoi thadaramlaga hankhibagi mahutta makoi bu thadaramba jaga adu adum khamduna leirambani hujik Shirat na machinda Zakirat masi nangidamagni hainam solaga Pakistan ki chopper aduda attack toksilami Zakirat asi Shirat ki mapuroi bani aduga mapuroi badu captain oina Punjab regiment da leirambani mahak ambush amada laikhidabani hujikti Pakistan ki chopper adusu handuna muthaukhre tanja aduda operation room gi signal mangkhre makoi kari tawrabano haina ngakchana na leirami adudagi ngahak leiraga signal amu phangnai Vihaan hairai sir aikhoina mai pakle paudu tabada mayamdu yamna haraurami Vihaan hoi team du surungdagi amu thorai moina thorakpa matamda nongalamdagi pung 3:13 chalami Vihaan team Bravo Charlie Delta da kamai tawre hangbada operator room dagi nupa amagi kholjena hairai mission khudimang mai pakle misi mina amatta yaudre nakhoigi damak ai yamna chawthoksai paudu tabada alpha team du yamna haraurami Security Advisor na Prime Minister, Defense Minister amadi Lieutenant General Screwvala da nungaiba pau adu su tamlammi. Asomda su Vihaan hoi team du harauba phongdoklammi. Makhoina Jai Hind haiduna laurami. Mathangi sinda ulaklibasi 29 September 2016 ni. Aduga mafamna Ghaziabad ki Hindan Air Force Base dani. Vihaan hoina halakpadu Pallavi hoina oklammi. Vihaan na Pallavi ga ngaya wangang nadana yengnaduna lei aduga Pallavi na handshake tawge haiduna khut tingthorai tanja adura Shirat su yoksilai Pallavi ga handshake tawnai aduga mathangi sinda Vihaan du mayumda halai ma lakpa ubada machanupi Neha amadi machanupi gi machanupi du yam haraurami Vihaan mama gi nakta amuk changlai adubu mama du karisu hairakte Vihaan mama du ma masak khangdra male khanna thawai nungai tana hogolakpada mama na Vihaan haina kaurei Vihaan amu hanjilaktuna mama gi makhuttu nungsina chuppi aduga mathang sinda September 30 2016 da amu ulai aduga ulakleba pham asina 7 Race Course Road New Delhi dani aduga matamna numidang pung 13 ga minute 3 chatpa matamni Prime Minister ga mission changluba commandos pulaptuga loinana Security Advisor amadi atopa makok thongba kaya yauna dinner chaminarami hariba wafam simak mamangda Vihaan mission changlamdaida Prime Minister da haikhibaduni asumna film asi matang swaida loisille channel asi mundongna sangbirakpa yaurabadi like subscribe amasung share tawbiramu